Imphal West District ki Kangla Tombida Liang Mai Naga amasung Maitai singna khundaba mafam singda kuki khutlai paiba singna maning tamna chathok chasen tawduna hingsa gi thabak chathaba lepnanaba Namdilong Village Authority amasung Mantriband Development Committee na Aroiba Oina warning Toukhre. Namdilong Village Authority gi Chairman Jinwangbo Abonmai amasung Mantriband Development Committee gi Secretary NG Jiban Maitai na punna khujek piduna thadorakhiba charolamada Kangla Tombi gi mafam singda santi thamnana honabada thazaduna furup ani asina hotnaduna lakli hingsa thadok tuna punna hingminna bahaiba wakhalonda chapchana lepli adumoinamak khongthang asi asonbani haina lawridabani thasigi haukiba tang mapan gi numidang pung 12 makhairom tarak pamatamda kuki khutlai paiba singna nongmai kapkiba aduna asigumba hingsagi thabak aroiba oigedabani michamna khundaba mafam singdagi hingsagi thabak lapna leihannaba hanjin appeal tawrabasu aduma kuki khutlai paiba singna hingsa chathaduna micham miyamda aki akhang piba leptri Kapthorakiba nongmai maruna yum anida panduna phibam kaihan kiba laikhre asigumba hingsagi thabak singda asok apan amadi misimina yauraklabadi madugi tekchak pumnamak hingsa chathariba khutlai paiba singna pugadabani naga amasung maitaina santi amasung miyoibagi ikai khumnaba aduda lumna lawi adubu hanjinna aki akhang pibagi thawongdi yaba ngamloi Kuki Khutlai Paiba Singi Kemsu Nagagi Miyam na Khundaba Mafamdagi Panglap Laptana Mitar Yankairom Ngakta Lady Center amasung State Lengak Anina Oiba Fibam Asi Kupna Yengsinduna Kanana Yelhomino Aduga Kanana Saidang Lakpano Haiba Khangna Pukjel Sengna Amadi Matam Chana Thabak Tawduna Santi amasung Tangdu Laitaba Lehenanaba Hotnagadabani Amaromda Chaba Paukum Piraknanaba Kuki Khutlai Paiba Singna Santi Pamjaba Miyamda Kai Horuidabani Thabak khuding makki madugi fal laigani loop ani asina piriba aroiba warning asi miyam gi interesta santi amadi tangtu laitaba lehennabani haina charol asida makhata na phongdorakli